thôi ngasi ibani chele ko as ai diam harauni nang yam harauni ibani thongna bisibu nang harau dro o kapningi yamna kapningi mi 2020 gi chahi sidadi yaksang thabal chongba yawjakhi ge tawraga khambanja nang chenbidana yawredana se akone nang thabal du yam chongningana ai music tharaki ibani chongsikeno si lao chongsi lao ba taningi jo masima kata ngai bada nong shirane ba nong kana thaknu nai ba adorgana naimda thimbirageni taningi jo ibani se laikai amata da leminabani khangaba aina police training taw leiruidu ai kyam wai nangbu uba phangdabada nangbu uningbagi maichak ngane ai sine khangpong khangdana kunjen chili ni khangaba nam keng khangponti ne is nang khatani he I natadi sakhiba khambaja maichak thiba ji tahiri emi nangi thikraba ngaukraba bubuk lauba ngaroi saban taba nasakse se nasakse kai no silai dubo uba phanglattabadane leifam khangdadana mi chen chendana khanglini khangabo adurga chenben misida kai sauriga pungning nungsirapai kamaina yam hangjarakanu ko thoklauna kapthokrak chani horen thingibada imana phuni ni mi pakhali kan sida puro he noi mana isi am yabani nandi kamai khangiba o ai ga noi ma ga hek thengna ba khudingi ne akhoi thoiga thengnadraba unadraba na toina hangidu yai hai netro ha puran ba nangdi toina nani boka pawga phawna da bini ne phawna tadi saktibo nong kai noi bini kai dawragi ba yam chongning hai ba yare ware adu shuru che ai wam hai ba chi taw chi koi ni lumi wa khana si nangi awan apa leina na ba sel ke am piro haino ha loi lai jari bungo ma o maya nu pa sel tingkhine ne nani mo khangbi du ne loi lang khaba ko akoi nem se adu wera su nangi lik amadi sake lak mangam na kona gadra koi mi tumina leidubo hayo haibani se hairo ba thoi chaninga ga chaw chaninga tu na na po na ranga ba ta pam jadi ima chokthi ba no koi no mu ka paisina ai je sidagi lei chabi punchi loi ba ne ba mina mau wana na ne ba nang musiel re si kana na khangdoi ba ha nang na Facebook da upload to na thaga khidu dia pupata ba jaba like comment da pic thali je yengu tu sibu ka mai na khangnam lo hai no ba sibu ya ri da ba khangwe hai ba sina patro ngasi dagi di nang ado atai lairi hajing pot ki cake kak padane ai lak toini ko ngambi legi he yaro mi su lang nei dudi imana ba banking gi di moi ima baba loi yauri duni moi di dubai da su adum chakri duni laki ba ko laki ba si laki yaro he ba laki ba o nang na tawdoi do ai loi khange kai khangi ba dai rong ne kai khangi no ba nang ko nang ima bu chon pule Hello, lekai asida leibiriba praja miyam pumnamakta club ki maikaidagi karigumba kharadang ningsingjari madudi police amadi deputy commissioner ki maikaidagi ngasidagi hauna lainga ki hukum ama lauthroktriba phawba corona virus covid-19 positive oiba mioi khara leiraba maramna containment zone lauthokle loinana positive case hengalakpana maram oiduna laingakna total lockdown su lauthokle maram aduna miyam pumnamakna yumda leibiduna laina sidagi section binaba haijari hello lekai sida leibiriba praja miyam pumnamakna karigumba khara hai thôi tabra ni nangbo tari ma lauri sibu tabra haiba nangbo ta hore hai bai ma hey hojik lau khiba dubu mayet singna ta hobra haiba ni mi nangbo ta hore hai bai mi kamai na tawdoi no tawri sibo as masigi leina sidi mi syam sigale haidai ne tanjai dai di nang ju kadai de gino khali hek chen thok lui
ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯑꯩꯗꯤ ꯑꯁ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯤꯕꯨ ꯀꯝꯗꯧꯕ ꯇꯥꯔꯤꯒꯦꯕ ꯑꯣ ꯇꯣꯛꯑꯁꯦ ꯑꯩꯗꯤꯅꯦ ꯆꯤꯟꯈꯨꯝꯕꯤ ꯃꯥꯛꯁ ꯀꯥꯏꯕꯗꯣ ꯎꯞꯂꯒꯅꯦ ꯂꯨꯍꯣꯡ ꯊꯣꯛꯄꯒꯗꯤ ꯉꯝꯃꯣꯏꯀꯣ ꯑꯦ ꯉꯥꯏꯈꯣꯗ ꯅꯪꯒꯤ ꯑꯗꯨ ꯑꯗꯥꯒ ꯂꯥꯏꯔꯤ ꯃꯤꯗꯧꯅ ꯏꯆꯥꯅꯦꯅ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯕ ꯅꯇꯣꯝꯇ ꯄꯣꯛꯄꯤ ꯏꯆꯥꯕꯨ ꯑꯦꯁꯣꯞꯄꯤ ꯉꯥꯛꯂꯤꯅꯦꯅ ꯃꯤ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯇꯔꯛ ꯍꯣꯡꯗꯣꯏꯅꯣꯕ ꯐꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯌꯩꯊꯣꯛꯇꯅ ꯉꯥꯏꯔꯛꯂꯤꯁꯤ ꯃꯇꯝꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯒꯦꯕ ꯍꯣ ꯑꯗꯨꯅꯕꯨ ꯌꯩꯊꯣꯛꯄ ꯆꯍꯤ 4-5 ꯌꯩꯊꯣꯛꯂꯁꯤ ꯌꯥꯔꯣꯏꯗ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯆꯍꯤꯅꯒ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯈꯔ ꯐꯒꯗꯕ ꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯏꯕꯦꯝꯃ ꯅꯪꯁꯦ ꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯌꯦ ꯈꯟꯕꯁꯦ ꯍꯦꯛ ꯅꯤꯡꯕ ꯊꯨꯡꯂꯣꯏꯗꯧꯔꯤꯗꯀꯣ ꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯅꯪꯇꯤꯅꯦ ꯅꯣꯏ ꯅꯨꯄꯥꯗꯨꯕꯨ ꯄꯥꯎꯒ ꯐꯥꯎꯅꯔꯤꯕꯣ ꯅꯪꯕꯨ ꯑꯁ ꯈꯪꯗꯦ ꯀꯣꯔꯣꯅꯥꯗꯣ ꯑꯗꯨꯒꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯈ꯭ꯔꯕ ꯀꯩꯅꯣ ꯍꯩꯃꯥ ꯗ꯭ꯌꯨꯇꯤꯅꯦꯅꯅꯦ ꯃꯌꯨꯝꯗꯒ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯦꯃꯤ ꯉꯥꯏꯈꯣ ꯏꯃꯥ ꯋꯥꯍꯩꯒꯤ ꯍꯟꯗꯛꯇꯤꯅꯦ ꯅꯪ ꯃꯥꯒ ꯎꯅꯕꯒ ꯌꯥꯈꯤꯔꯣꯏꯀꯣ ꯃꯣꯏꯗꯤ ꯀꯣꯏꯅ ꯆꯠꯄꯅꯤ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯉꯥꯏꯈꯣ ꯏꯃꯥꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯪ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯀꯔꯤꯅꯣ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛ ꯊꯣꯡꯖꯤꯜꯂꯝꯃꯣ ꯏꯕꯦꯝꯃ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯂꯒꯦꯀꯣ ꯍꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯅꯤꯡꯁꯤꯡꯖꯔꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯩꯉꯥꯛꯀꯤ ꯍꯨꯀꯨꯝ ꯑꯃ ꯂꯥꯎꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯂꯦ ꯂꯣꯏꯅꯅ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯅ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟꯁꯨ ꯂꯥꯎꯊꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯨꯝꯗ ꯂꯩꯕꯤꯗꯨꯅ ꯂꯩꯅꯥꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯤ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯑꯣ ꯀꯣꯔꯣꯅꯥꯗꯨ ꯅꯇꯨ ꯑꯣꯏꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯃꯥ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦꯒ ꯀꯥꯎꯈꯩ ꯃꯌꯨꯝꯗ ꯁꯨꯋꯥꯟ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯗ꯭ꯌꯨꯇꯤꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯣ ꯂꯨꯍꯣꯡꯕ ꯂꯩꯊꯣꯛꯑꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯊꯣꯏ ꯅꯪ ꯁꯤꯗꯤꯕꯀꯣ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯗ꯭ꯔꯁꯨꯅꯦ ꯃꯤ ꯌꯥꯎꯗ꯭ꯔꯁꯨ ꯏꯕꯥꯅꯤꯗꯪ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦꯕ ꯉꯝꯃꯣꯏ ꯅꯇꯨ ꯑꯇꯣꯝꯕꯤꯗꯨꯒ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯅꯥ ꯄꯛꯄꯒ ꯉꯝꯖꯔꯣꯏ ꯂꯨꯍꯣꯡꯉꯁꯨ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯁꯤꯕꯗꯤ ꯁꯨꯡꯉꯝ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯁꯤꯗꯤꯕꯀꯣ ꯃꯤꯅ ꯗ꯭ꯌꯨꯇꯤ ꯋꯥꯔꯨꯏꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯒꯦ ꯇꯧꯔꯒ ꯑꯁ ꯕꯤꯠ ꯂꯣꯏ ꯍꯜꯂꯦ ꯑꯗꯣ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩ ꯉꯥꯛꯇ ꯊꯣꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯝꯃꯣꯏ ꯀꯣꯔꯣꯅꯥ ꯊꯥꯖꯟꯕꯤꯔꯝꯒꯦ ꯍꯥꯏꯔꯣ ꯂꯥꯞꯅ ꯑꯗꯨꯝ ꯂꯦꯞꯄꯣ ꯅꯁꯛꯇꯣ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯒꯦꯕ ꯁꯦ ꯄ꯭ꯂꯤꯖ ꯀꯔꯤ ꯃꯈꯥꯃꯤꯁꯤꯕꯨ ꯂꯦꯞꯄꯒꯤ ꯅꯠꯇ꯭ꯔꯅꯦ ꯍꯩ ꯕꯦꯝꯃ ꯍꯦ ꯇꯥꯕ꯭ꯔꯅꯦ ꯉꯥꯏꯈꯣꯅꯦ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ ꯈꯝꯍꯧꯔꯤꯁꯤꯕꯨ ꯂꯦꯞꯄ ꯅꯠꯇ꯭ꯔꯕ ꯊꯣꯛꯂꯛꯎꯅꯨꯀꯣ ꯃꯈꯣꯏꯁꯤꯡꯁꯤꯅꯤ COVID-19 ꯄꯣꯖꯤꯇꯤꯚ ꯌꯥꯝ ꯑꯣꯏꯅꯔꯦꯅꯤ 이마디네 아할가 오실락번에 마힉동 짱하울라오니 토울라오누고 이만 할시니 그이더러게 토로 할가 오 낭나 하이도도 폰더라 좀 하이오 나삭군이 왜 락군이 아무도 토로 오바 토아이 말은 못 부리 세 아무도 토로 오미 이마는 야대 봐 아또 강할려 놓아 덕더니 리리시 빨로라 해 폰도 타로 폰도 아이 너희 동안다네 아싸다 그렇다만만이 난 심도 록설로 아이 잘레고 이붕어 타망가노 아자포가도 로인푸고 아이 잘레 마기 보싱도 록실로 누고 이베마 아토빠 미나 로게스 마라이 로자기자니 하우직시디네 까나기 doctor nurse पुलिससिंसे मखोइगे सुकना सामनबगे यापोट नति मखोइसिंथिने लैना याम सदोक्लिसे थौलाउनुको इमान हाइसिनी हेलो कंगलाई क्लब के अकोइबदा लैरिबसिंगी मफमदा करिगुंबा खरदंग लाउथोकजरी मदुदी लेकाय सिदा कोविड-19 पॉजिटिव ओइबा मियोय अमा लैरे हाइना डीसी ना कंटेनमेंट जोन लाउथोकले हाइरिबा जगा सिंग असिदा लैरिबा मियोय सिंगा मी चथोकपा अमदि चंगलकपा यारोय मियाम तिनबा पुनबसु नुमित 13 यारोय हाइना खंगलकले ओथोकना नुक्सिखिदेबको मसी कलबसे अखोगी इमुंग मनुंगी पोसेसु अमदा लसिलहौबा नते
ꯃꯤꯑꯣꯏ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯀ꯭ꯂꯕ ꯅꯣꯏꯅ ꯊꯤꯜꯍꯜꯂꯛꯄ ꯇꯥꯔꯦꯗꯅ ꯅꯠꯇꯦ ꯅꯨꯃꯤꯠ 14ꯅꯤꯕꯨ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯣꯏ ꯇꯧꯔꯤꯁꯤꯕꯨ ꯃꯁꯤꯒꯤ ꯀ꯭ꯂꯕꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯇ ꯂꯩꯇꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥ ꯏꯁꯥꯅ ꯔꯦꯗꯤꯑꯣꯗ ꯇꯤꯚꯤꯗ ꯄꯥꯎꯆꯦꯗ ꯂꯩꯉꯥꯛꯅ ꯀꯩꯅꯣ ꯂꯥꯎꯊꯣꯛꯈꯤꯕ ꯃꯣꯏ ꯂꯥꯎꯔꯤꯗꯣ? SOP ꯉꯥꯛꯅ ꯆꯠꯄꯤꯗꯨꯅ COVID-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯅꯪꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯖꯔꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯁꯤꯕꯨ ꯂꯥꯌꯦꯡꯅꯕ ꯆꯞ ꯆꯥꯕ ꯍꯤꯗꯥꯛ ꯚꯦꯛꯁꯤꯟ ꯂꯩꯇ꯭ꯔꯤ ꯃꯁꯤꯅꯦ ꯄꯔꯞ ꯆꯠꯂꯒ ꯃꯥꯌꯦꯞ ꯑꯁꯦ ꯊꯨꯒꯥꯏꯔꯨꯅꯤꯀꯣ ꯃꯁꯦ ꯃꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯅꯥꯔ ꯁꯤꯔꯗꯤ ꯐꯗꯧꯅꯤ ꯍꯧꯖꯤꯛꯇ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯂꯥꯎꯈꯤꯕꯗ ꯉꯥꯏꯔꯤ ꯌꯦꯡꯉꯣ ꯊꯧꯔꯤ ꯇꯤꯡꯕ ꯑꯃꯨꯛ ꯆꯪꯉꯦꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯄꯥꯏꯔ ꯊꯧꯔꯤꯒ ꯇꯤꯡꯗꯧꯔꯤꯁꯤꯕꯣ ꯑꯗꯨꯅꯦ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯕꯩꯅꯦ ꯀꯔꯤ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯇꯤꯡꯂꯨꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯦꯅꯦ COVID-19 ꯂꯩꯅꯥꯁꯤ ꯌꯥꯝ ꯂꯨꯔꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯧꯔꯤ ꯇꯤꯡꯕ ꯌꯥꯔꯣꯏ ꯊꯧꯔꯤ ꯄꯨꯒꯣ ꯀꯔꯤꯅꯣꯅꯦ ꯂꯩꯀꯥꯏꯁꯤꯅ ꯏꯃꯥ ꯏꯆꯥꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯁꯤꯕꯣ ꯃꯣꯏꯒꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯀ꯭ꯂꯕꯀꯤ ꯃꯤꯅꯅꯦ ꯃꯕꯨꯛ ꯐꯠꯇꯗꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯅꯤꯌꯦ ꯃꯤꯡ ꯄꯤꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯃꯥ ꯃꯁꯤꯒꯤꯅꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯆꯣꯞꯄꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯨꯄꯤ ꯑꯁꯦ ꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟꯖꯕꯁꯨ ꯍꯦꯛꯇ ꯂꯣꯏꯅ ꯊꯤꯡꯖꯤꯟꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯉꯝꯖꯗꯕ ꯃꯤꯒꯤꯗꯤ ꯀꯔꯤꯝꯇ ꯌꯦꯡꯗꯦꯕ ꯀꯃꯥꯏꯅ ꯆꯥꯗꯣꯔꯤꯒꯦꯕ ꯑꯩꯈꯣꯏꯕꯣ ꯀꯣꯟꯊꯣꯡꯗ ꯍꯣꯇꯦꯜ ꯐꯝꯕ ꯐꯥꯎꯕꯗ ꯊꯤꯡꯈ꯭ꯔꯦꯗꯅ ꯃꯣꯏ ꯀ꯭ꯂꯕꯁꯤꯅꯅꯦ ꯅꯨꯡꯁꯤꯗꯕꯅ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯃꯤꯡꯃꯛꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯣꯝꯕꯤ ꯀꯧꯁꯤꯜꯂꯦ ꯆꯣꯞꯁꯨ ꯆꯣꯞꯈ꯭ꯔꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯀꯪꯂꯩ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯃꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ 3 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯔꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ COVID-19 ꯄꯣꯖꯤꯇꯤꯚ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯦꯁ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯁꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯡ ꯄꯤꯕꯤꯔꯅꯕ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯊꯣꯛꯄꯤꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯀꯔꯤꯒꯤ ꯇꯦꯁ ꯑꯩꯈꯣꯏꯗꯤ ꯇꯧꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯒꯗꯧ ꯇꯧꯔꯤꯅꯤ ꯃꯣꯏ ꯇꯧꯔꯤꯁꯦ ꯇꯦꯁ ꯇꯧꯕ ꯀꯥꯏꯅ ꯅꯥꯔꯤꯕ ꯃꯤꯗꯨꯒ ꯑꯩꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕꯁꯨ ꯅꯠꯇꯕ ꯊꯣꯛ ꯊꯥꯛ ꯃꯁꯤꯒꯤ ꯀꯪꯂꯩ ꯀ꯭ꯂꯕꯁꯦ ꯃꯩ ꯊꯥꯗꯣꯛꯑ ꯐꯒꯗꯧꯅꯦ मागी माइक्रोफोन तोंबीसे थटलगने सोइदन फुगदैनिको माने करिनोने मसिगी माइक्रोफोन तोंबीसिना हजिन हजिन लाउरिसिबो ꯑꯣ ꯀꯣꯟꯇꯦꯟꯃꯦꯟ ꯖꯣꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯔꯤꯅꯤ इस इबेमा मी अतै चटलसुने इमा इसादी चटलोइसि रिजल्ट लानबसु याम यावे हाइनैने इमादी अहलगा ओइरे नारे हाइरो मोइना नमदुना सेहनदौरिबनेबा मोइगी टेस्ट तौरिबा मीसिंगदो अदुना मोहेना किजग्रे ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯃꯈꯣꯏꯅ ꯃꯤꯡ ꯄꯥꯡꯈꯠꯂꯤꯕꯁꯤꯡꯁꯤꯗ ꯅꯥꯔꯤꯕ ꯏꯃꯨꯡꯒ ꯆꯠꯃꯤꯟꯅꯕ ꯃꯤꯗꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ हौजिकसे लैकाइने खोइबु इन्थोक्तुना थम्बगुम्बनी सोक्ना समननिंग्द्रबनेबा सिदैसिदा अमुक नारेन हाइजिलो येंगुने नासु नादबा अखोइबु मखोइगा समनरुबसु नतबा अदुगा टेस्ट तौनी का काइने टेस्ट तौबगी चौक्रीदु मी अमन हेक फम्बगा लोइबगा हिदाक कापथोकपसु नते चौक्रीदुदगी अमुक नारागा अखोइबु नमदुना नहनगे हाइब्राबा ngमोइको इमादी थोकपा सुंग ngमोइ हारिसिनी ꯑꯇꯩ ꯂꯥꯏꯔꯤ ꯏꯃꯥ ꯄꯣꯖꯤꯇꯤꯚꯀꯤ ꯂꯩꯐꯝꯗꯣ ꯑꯁ ꯌꯥꯝ ꯃꯣꯜꯂꯤ ꯅꯥꯇ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯅꯤ हाइबनी फोन फेसबुक व्हाट्सएप याम थागली मैमदुनी नोरो की जगह लेरुला उबग यापोट नते इमादीने सिरबसु युमसिदा सिजगे कनागी पिजा पिथक फजैगा फजदेगा पिजैगा पिजदेगा अदुगे मफमदुदबु कमाई लेरुदोइनो ngमोइ को अमुकसहन निंगसिंगजरी कंगलाई क्लब की माइकेदगी मदुदी लैकाय सिदा मियोय अहुम COVID-19 पॉजिटिव ओइरबा मरमना डिस्ट्रिक्ट असिगी कंटेनमेंट जोन द लैबा मियोयसिंग COVID-19 पॉजिटिव टेस्ट तौबगी थौरम अमा क्लब असिगी कम्युनिटी हॉल द पांगथोक जरगनी मरम अदुना मांगजौना क्लब अमदी आशागी खुथांगदा मिंग पिबिरेनबा कंटेनमेंट जोन असिगी मनुंगदा लैबिरिबा मिपुंग खुदिंगना कोविड टेस्ट तौबसिबु थोकपिरनबा खंगहनजरी ꯊꯣꯏ ꯍꯌꯦꯡ ꯀ꯭ꯂꯕꯇ ꯇꯦꯁ ꯇꯧꯒꯅꯦꯅ ꯂꯥꯎꯔꯤꯗꯣ ꯏꯃꯥꯟꯅꯕꯥꯅꯤꯁꯨ ꯊꯣꯛꯀꯗꯕꯅꯤꯀꯣ ꯅꯪ ꯍꯦꯛ ꯇꯧꯔꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯔꯒꯦꯕ ꯑꯣ ꯑꯩꯈꯣꯏꯁꯦ ꯀꯣꯚꯤꯗ-19 ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯅꯤꯡꯊꯣꯛꯇꯨꯅ ꯊꯝꯂꯕꯒꯨꯝꯕꯅꯦ लेपा नत्रा पिरो कदाइनो फोन दो पाइगे पिरो थो हाय इबुंगो इमा खोइदिने मरम लैतना टेस्ट का सुंतौ हे तौरोय नंगसुने अखोइबु चिंगनादुना लेगदे सरुकने इमा इसादी लुहोंग तोकलसु काइदे मी सिंजे याम फत्तिने इबुंगो ताइबंग मेगी मचिल मेनबा ngamदे दुनी कैदौबगी टेस्ट तौदोइनो अमुक नारे हाइजलो लेकाइनो खोइबो अमुक इन्थो अनगे सिरो
ꯅꯪꯁꯨꯅꯦ ꯐꯣꯟꯒꯗꯣ ꯁꯨꯡꯇꯧ ꯇꯧꯔꯛꯑꯅꯨ ꯌꯥꯔꯦ 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 ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯊꯝꯃꯦ 이마가 이게다 레이나 마얌시나 이코이부 우시트리버니바 마니 우시트리버니 ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯇꯦꯁꯅꯣ ꯁꯨꯡꯇꯧ ꯇꯧꯔꯣꯏ 마카 탕ꯕꯒꯤ 미론비두기 마타이 마나우도 모이디 테스트 하고 톡보다 마얌데 ලꯧꯔꯀꯅꯤꯅ ꯊꯣꯛꯂꯣꯏꯁꯨ ꯍꯥꯏꯕ ꯃꯣꯏꯗ ꯅꯠꯇꯦꯅꯦ ꯃꯦꯝꯆꯥꯈꯣꯏꯁꯨ ꯊꯣꯛꯑꯣꯏꯅ ꯍꯥꯏꯍꯧꯋꯤ ꯑꯩꯅ ꯍꯪꯉꯝꯃꯕꯅꯤ 모이는 톡자들가 아이코이는 그도ꯕꯩ ꯑꯗꯨꯅꯤ 속자도이노 ꯀꯩꯗꯧꯕꯒꯤ ꯊꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣ ꯕꯦꯝꯃ ꯊꯣꯏ 이마 ꯀꯩꯗꯧꯔꯒꯦ 이마ꯕꯨ ꯍꯛꯆꯥꯡꯁꯤ ꯑꯣꯅꯤꯡꯕꯒꯨꯝ ꯇꯧꯏꯅꯤ ꯀꯣꯛꯁꯤꯁꯨ ꯌꯥꯝ ꯆꯤꯛꯏ ꯂꯥꯏꯍꯧꯁꯤꯁꯨ ꯍꯟꯗꯦ 이마 수와나 농안 ꯐꯥꯎꯗꯪꯗꯤ ꯉꯥꯏꯔꯁꯤ 이마 클럽기 테스트 tꯧꯕ ꯃꯌꯥꯝꯗꯨ ꯌꯥꯎꯔꯝꯃꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯑꯣꯏꯔꯝꯃꯣꯏꯗ ꯑꯇꯣꯞꯄ ꯂꯣꯛ ꯂꯥꯏꯍꯧꯒꯨꯝꯕ ꯑꯣꯏꯔꯝꯅꯦꯕ 이마부 이삭이 루홍버시 야우랭크레다 이마부 야우방가 모이토리브레 ꯀꯩꯅꯣ 이마 ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯕꯁꯦ 이마세 싱나바 꾸이러바네 파키드라 하이나 레카이기 미너이 코이보 인토피라키드라 하이드나 이마나 강드라 레이면 이마 낭나 떠오르지부 까이노 아인지다 이리 가만히 덩니 가만히 덩니 지리 달리버드부 똥남라드로 뭐랑도 떠게 할로 ꯀꯩꯗꯧꯔꯦ 그다이래기 아이코이 마도 ꯏꯃꯥ ꯀꯩꯗꯧꯔꯒꯦ खरा फिबम लूना नारेबा नांगम तो लाओबा ꯇꯦꯁꯇꯣ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯕꯣ तौखिद्रे हौजिक लाइहौजु आंदेबा ओसु याम ओये ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯄꯥꯎ ꯐꯥꯎꯅꯒꯦ ꯑꯝꯇ ꯊꯝꯃꯨꯁꯦ होय अदो खरादि थुबिरोको दा आई तौफम याम खंद्रेबा 이베마 कमाई तौरे 이마ꯒꯤꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯑꯗꯨꯒ ꯅꯪꯒꯤꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯅꯪ ꯅꯨꯃꯤꯠ 14니ꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯆꯠꯊꯣꯛꯇꯅ ꯂꯩꯕ ꯇꯥꯏ इमादी कोविड केयर सेंटर की आइसोलेशन वार्ड लेबा तारे डॉक्टर सिंह ट्रीटमेंट होख्रे कंडीशन खरा लुरे कइनो हारिसिबो अस आइदि इमा याउदि हिंबा ngमोये इमा की मनाक्ते यामना चंगनिगे नंग चंगबा यादि इमाबु सेनाबा हॉस्पिटल की मथौ दरकार लेरगना डॉक्टर सिंह हारकनी थुना फगलकनबा लाई खुरमसे दादा आई करी तौदोइनो खंद्रेबा आई इमा की दमक्ते याम वाये कपनो से कपनो थोय कपनो बा करीगुम्बा इमादो लाइनासिना लाइकिदबा तोगलदि कपनो बसे फरकनेबा मिजु मैम फनैसिदि आइदि कमाई तौनी कपनो बा माइ कपनो बा नबा डॉक्टर सिंह लाइंग लिसि पुंग वाखल सुंदगा लासे नंग पोथाने नबा तौरसे
ꯍꯟꯊꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯅꯕꯤꯌꯣ ꯑꯩ ꯏꯃꯥꯗ ꯎꯗ꯭ꯔꯗꯤ ꯊꯋꯥꯏ ꯌꯥꯝ ꯋꯥꯅꯦꯕ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯆꯪꯕ ꯌꯥꯗ ꯇꯧꯔꯤꯅꯤ ꯁꯤ ꯈꯪꯉꯦ ꯅꯪ ꯈꯪꯉꯦ ꯀꯩꯅꯣ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯃꯥꯅꯠꯇ ꯇꯧꯔꯤꯅꯦꯕ ꯊꯣꯏ ꯅꯪꯁꯤꯗꯤꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯁꯤꯒꯤ ꯑꯅꯥꯕꯁꯦ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯋꯥꯈꯜ ꯇꯥꯕ ꯆꯦꯛꯁꯤꯟꯕ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ SOP ꯉꯥꯛꯄꯁꯦ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤ ꯌꯨꯝꯗ ꯀꯝꯇ ꯍꯜꯂꯣꯏ ꯅꯪ ꯆꯠꯂꯣ ꯑꯁ ꯊꯣꯏ ꯅꯪ ꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯦꯕ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯇꯥꯗ. ꯏꯅꯦ ꯁꯈꯤꯗꯣ ꯐꯔꯛꯀꯗꯧ ꯃꯥꯟꯗꯦ ꯍꯥꯏꯅꯩꯅꯦ ꯇꯥꯗ ꯃꯌꯥꯝꯗꯨꯗꯒꯤ ꯃꯥꯅ ꯃꯁꯥꯏ ꯁꯣꯟ ꯍꯥꯏꯅꯦ ꯏꯁ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯨꯍꯣꯡꯍꯧꯕꯁꯨ ꯅꯠꯇ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯗ ꯃꯌꯥ ꯅꯨꯄꯥꯗꯨꯅ ꯄꯨꯈꯠꯂꯝꯗ꯭ꯔꯕꯗꯤ ꯑꯁ ꯑꯗꯨꯝ ꯂꯣꯏꯔꯗꯧꯖꯥꯅꯤꯗ ꯇꯥꯗ ꯉꯥꯏꯈꯣꯅꯦ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃꯒꯤ ꯂꯦꯞꯇꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡꯁꯨ ꯂꯩꯅꯥ ꯂꯟꯆꯠ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯂꯨꯒꯗꯧꯔꯤ ꯇꯥꯗ ꯑꯗꯨꯅꯤꯅꯦ ꯇꯥꯗ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯏꯅꯦ ꯁꯈꯤꯒꯤ ꯃꯌꯥ ꯅꯨꯄꯥ ꯂꯦꯞꯄꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯣꯏꯅꯦ ꯃꯥꯜꯂꯤꯅꯦ ꯇꯥꯗ ꯑꯝꯇ ꯍꯪꯕꯤꯌꯨꯅꯦ ꯀꯧꯔꯣ ꯑꯝꯇ ꯀꯧꯒꯦꯀꯣ ꯑꯝꯇ ꯀꯧꯕꯤ ꯏꯕꯨꯡꯉꯣ ꯂꯦꯞꯄ ꯉꯥꯏꯈꯣꯅꯦ ꯏꯅꯦ ꯁꯈꯤꯗꯨꯕꯨ ꯀꯝꯗꯧꯔꯦ ꯍꯥꯏꯒꯦꯅꯦ ꯇꯥꯗ ꯗꯣꯛꯇꯔꯁꯤꯡ ꯅꯔꯁꯁꯤꯡꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯌꯥꯝꯅꯗꯤ ꯐꯒꯠꯂꯛꯑꯦ ꯃꯊꯪꯒꯤ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯂꯥꯛꯑꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯅꯤꯌꯦ ꯇꯥꯗ ꯑꯁ ꯐꯔꯦꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯑꯁꯤ ꯋꯥꯔꯝꯂꯤꯕꯅꯤ ꯆꯥꯕ ꯊꯛꯄꯗꯤ ꯐꯖꯅ ꯌꯥꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯌꯥꯔꯦ ꯃꯁꯥꯁꯨ ꯀꯟꯈꯠꯂꯦꯗ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ Hello, microphone check. Hello. Laikai asigi mipum khudingda Kanglai Club ki maikaidagi karigumba kharadang ningsingjari. Kanglai Club na hauzik Laikai asigi miyoising COVID-19 positive oiraduna COVID care center da lairaba matung negative oiduna halaklaba miyoisingbu okpagi thorom ningasi ekhoina pangthokjaribasi. Mayam makhoibu thengnani khanbada akiba hangoiba pokpagi mahutta harau taramna oklase. Aduga mayam ine sakhina wafam khara haijage haijaragli masisu mayam punna taminas ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯑꯣꯛꯄꯤꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯂꯕꯀꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯍꯥꯟꯕꯗ ꯀ꯭ꯂꯕꯀꯤ ꯏꯆꯥꯁꯤꯡ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯅ COVID-19 ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯔꯛꯄꯗ ꯅꯥꯗꯕ ꯑꯩꯕꯨ ꯅꯝꯗꯅ ꯇꯦꯁ ꯇꯧꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯆꯤꯜꯁꯤꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯇꯝ ꯆꯥꯅ ꯇꯦꯁ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯥꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯇꯦꯁ ꯇꯧꯕꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯂꯦꯞꯄꯅ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯋꯥꯔꯤꯌꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯄꯨꯈꯠꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯏꯁꯥꯅꯕꯨ ꯆꯤꯡꯅꯔꯕ ꯁꯤꯟꯇꯝ ꯎꯠꯂꯛꯂꯕ ꯀꯣꯟꯇꯦꯟꯃꯦꯟ ꯖꯣꯟꯗꯕꯨ ꯂꯩꯔꯕ ꯂꯩꯉꯥꯛꯀꯤ SOP ꯒꯥꯏꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯁ ꯇꯧꯊꯣꯛꯄꯤꯗꯨꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯀ꯭ꯂꯕꯀꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯇ ꯁꯥꯎꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯅꯕ ꯍꯣꯠꯅꯕꯤꯔꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯊꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯀ꯭ꯂꯕꯀꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ COVID-19 ꯁꯟꯗꯣꯔꯛꯄ ꯊꯤꯡꯕꯗ ꯏꯃꯥ ꯏꯆꯥꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯌꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ Imana cha kauni haibani Tali kaigia luhongdringai hekta changadro ikaise khangni he sakta thi sidi sidamta changsala o kidoroke horiya ahindi leklaga halloba chak tuklaga hankranu corona puslena chabi hairo cheiru he imana iya leiram dabadi shiramaga dabani haiduna ne
maya nupa masak tikraba chawbangse thagatkhibasina thagatkhibasina hek pukjabi machanupi aigase ukhidre nang tabu sonduna laikhrabani ibungo Thôi Nang ibu hek saktiba na hairisibu nati aisibu kayam yam tirege thi yamti yam tira baija thiba haibabune jagat ki mapu Sri Krishna degi he na thiye kaino nang na sum handoi dubo khara changchelo haibani mi udi taleba tali haina di nang jidi is yam ikai tigan ra haibabu ai hongda bido tawrak chani masaksiga chacharage bema laihoro is chalo ibungo luhongbado nganna lao ai na ngairamdoido nahak pudani ko nganna lao ko